Plastic ki arem khakna aikoi mioibada piba chaithing singi manungda malem prithvi asibu hena sagat hanbada plastic na mateng pangsil haibu wafumasi miyamna ikhang khangna da bugum tawri saba hengalakpana mioiba khunaida hiram khudingmakta awaba mayokna hali masidagi kharada oirabasu ngakthoknaba plastic chenabagi chang hanthananaba hotnabagi tangai fadaba leiri hiram masigi matangda SKTV news ki chief reporter Ketri Mayum Prem Chandagi akhanaba paudamama ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯌꯥꯝꯕ ꯄ꯭ꯂꯥꯁꯇꯤꯛꯅ ꯁꯥꯗꯨꯅ ꯄꯨꯊꯣꯔꯛꯄꯅ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯊꯣꯛꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯤ ꯏꯁꯥꯒꯤ ꯌꯨꯝꯗꯒꯤ ꯍꯧꯔꯒ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝ ꯀꯩꯊꯦꯜ ꯂꯝꯍꯥꯡ ꯂꯝꯕꯤ ꯁꯣꯔꯣꯛ ꯄꯨꯝꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯊꯣꯛꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁ ꯍꯥꯏꯕꯗꯤ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯔꯦꯝ ꯑꯈꯥꯛꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯄꯤꯕ ꯆꯩꯊꯦꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕ ꯇꯉꯥꯏꯐꯗꯕ ꯍꯤꯔꯝ ꯑꯃ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯁꯥꯕ ꯍꯦꯟꯒꯠꯍꯟꯕꯗ ꯄ꯭ꯂꯥꯁꯇꯤꯛꯀ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯔꯛꯄ ꯑꯁꯤꯅꯤ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯁꯥꯒꯠꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤꯕ ꯒ꯭ꯌꯥꯁꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯒꯤ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯄ꯭ꯂꯥꯁꯇꯤꯛꯁꯨ ꯑꯃꯅꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯊꯥꯎ ꯑꯃꯗꯤ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯁꯤꯡ ꯂꯩꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯄꯗꯒꯤ ꯍꯧꯔꯒ ꯄ꯭ꯂꯥꯁꯇꯤꯛ ꯁꯥꯔꯛꯄ ꯃꯗꯨꯗꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯊꯣꯛꯁꯤꯡ ꯄꯨꯊꯣꯔꯛꯄ ꯑꯃꯗꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯔꯦꯝ ꯑꯈꯥꯛ ꯑꯣꯏꯔꯕ ꯍꯥꯏꯕꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁ ꯑꯣꯏꯔꯕ ꯐꯥꯎꯕꯒꯤ ꯇꯥꯡꯀꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯁꯥꯕ ꯍꯦꯟꯒꯠꯍꯟꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯑꯁꯤ ꯃꯩ ꯊꯥꯔꯕꯁꯨ ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯜꯂꯕꯁꯨ ꯏꯁꯤꯡꯗ ꯂꯪꯊꯔꯕꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯒ꯭ꯌꯥꯁ ꯀꯌꯥ ꯊꯥꯗꯣꯔꯛꯄꯅ ꯒ꯭ꯌꯥꯁꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯁꯥꯒꯠꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒ꯭ꯌꯥꯁ ꯀꯌꯥ ꯌꯥꯎꯔꯛꯄꯗꯒꯤꯅꯤ One ton of plastic is recycled tauren khalone. Masina kanduri energy se 1,750 liters of oil se. Masi shape to work samane. Energy se recycle to gadi. Madam di akoina akoi ki plastic si sari si akoi petrol dik sari oil dik same ine 4,500 million tons of oil sina masi hogi sinare aduna prithvi da phangiba petroleum oil se masi 8% si plastic sabar sinare yam wari jan si sinis ana plastic akoina khidang recycle to bang bai se yam da energy shape to aduga environment kandisu yamna mateng oyam ko anu masi ma akoi nising mada ka oi 9% khaktane ba plastic sing se hogi phauda akoina recycle to bang amis aduga amok akoi incineration tawraga mai thadoga adi without open the thadok na incineration tawraga mai thadok ko chine bisna 12% khaktane ana 12% ga 9% 21% khaktane ko ka to ngam remaining part of the chakhai gare ne ana chakhai gi mayam sing sina ne ba ko de ptv da adu miyo ba sanga u che wa do loin to disturb to ko len do be yai ising do be yai na ta ge nongsit ta yam sati ba sanga ma dan ne hui lai ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯣꯔ ꯍꯣꯟꯗꯣꯔꯛꯄꯗ ꯌꯥꯎꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯦꯛꯇꯔꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡꯗꯒꯤ ꯊꯣꯔꯛꯄ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯁꯥꯒꯠꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤꯕ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯍꯥꯏꯔꯤꯕ ꯒ꯭ꯌꯥꯁ ꯃꯈꯜ ꯑꯁꯤ ꯏꯁꯤꯡ ꯂꯩꯕ ꯃꯐꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯄꯥꯠꯀꯨꯝꯕꯅ ꯆꯥꯡ ꯌꯥꯝꯅ ꯆꯨꯞꯁꯤꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯛꯇꯥꯛ ꯄꯥꯠꯀ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯍꯥꯏꯔꯒꯗꯤ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯄ꯭ꯂꯥꯁꯇꯤꯛ ꯀꯌꯥ ꯈꯪꯅ ꯇꯨꯔꯦꯜꯗ ꯊꯥꯗꯕ ꯄ꯭ꯂꯥꯁꯇꯤꯛ ꯑꯔꯦꯝ ꯑꯈꯥꯛꯁꯤꯡ ꯃꯐꯝ ꯆꯥꯅ ꯊꯝꯗꯕꯗꯒꯤ ꯏꯁꯤꯡꯅ ꯆꯦꯟꯊꯔꯛꯇꯨꯅ ꯂꯣꯛꯇꯥꯛꯇ ꯇꯥꯁꯤꯟꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯁꯥꯒꯠꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤꯕ ꯒ꯭ꯌꯥꯁ ꯃꯈꯜ ꯑꯁꯤ ꯆꯨꯞꯁꯤꯟꯕꯒꯤ ꯊꯕꯛ ꯇꯧꯖꯔꯝꯕ ꯄꯥꯠ ꯑꯁꯤ ꯑꯁꯥꯕ ꯒ꯭ꯌꯥꯁ ꯄꯨꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯍꯛꯆꯥꯡꯗ ꯁꯣꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯒ꯭ꯌꯥꯁꯁꯤꯡ ꯄꯨꯊꯣꯛꯄ ꯄꯥꯠ ꯑꯣꯏꯔꯒꯗ꯭ꯔꯥ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅ Directorate of Environment and Climate Change की Director Dr. T. Brajakumar na SKTV News ta phongdorakhe. Lisang sina sahi lisang sina koigi plastic mayam puthara kanda koigi loktak ta karida koigi pairaga leibisna maram kanda koigi isingi makhada koi sahi koi na paira kusna microplastic mayam onthara kan nanoplastic na singo mayam koi yarum oi jani ngai lite koi studies kan sathari hojik se koi staff chung training salaga Niti University karida koi masigma join hand da koi wakara to bunaraga ising da microplastic sang kam yaurag have assessment mo koi kanna hogutsari dare
ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯧꯒꯠ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠꯄꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯖꯒꯅꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯄꯥꯅꯕꯗ ꯂꯣꯛꯇꯥꯛꯀꯨꯝꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯋꯦꯠꯂꯦꯟ ꯈꯔ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯤꯊꯦꯟ ꯒ꯭ꯌꯥꯁ ꯄꯨꯊꯣꯛꯑꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯑꯗꯨꯅ ꯀꯥꯔꯕꯟ ꯁꯤꯡ ꯇꯧꯕꯒ ꯀꯥꯔꯕꯟ ꯏꯃꯤꯠ ꯇꯧꯕꯒ ꯑꯅꯤꯁꯤꯒꯤ ꯁꯤꯀ꯭ꯋꯦꯁꯇ꯭ꯔꯦꯁꯟꯒ ꯑꯗꯒꯤ ꯏꯃꯤꯁꯟꯒ ꯑꯅꯤꯁꯤꯒꯤ ꯕꯦꯂꯦꯟꯁ ꯑꯃ ꯃꯥꯁ ꯕꯦꯂꯦꯟꯁ ꯑꯃ ꯑꯩꯈꯣꯏ ꯀꯟꯅ ꯁ꯭ꯇꯗꯤ ꯇꯧꯕ ꯆꯠꯊꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯃꯅꯤꯄꯨꯔ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯂꯤꯁꯤ 2012 ꯁꯦꯝꯈ꯭ꯔꯦ ꯄꯣꯂꯤꯁꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯃꯨꯛꯇꯪ ꯁꯤꯖꯤꯟꯅꯔꯒ ꯍꯨꯟꯗꯣꯛꯄ ꯄ꯭ꯂꯥꯁꯇꯤꯛꯁꯤꯡ ꯊꯤꯡꯕꯒꯤ ꯋꯥꯐꯝ ꯂꯩꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯄꯨꯡ ꯐꯥꯅ ꯊꯤꯡꯕ ꯉꯝꯗ꯭ꯔꯤ ꯃꯁꯤ ꯊꯤꯡꯅꯕ ꯃꯍꯨꯠ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯅ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯕꯁꯨ ꯃꯔꯛ ꯈꯛꯇꯗ ꯌꯦꯡꯁꯤꯟꯕ ꯅꯠꯇꯅ ꯆꯥꯡ ꯅꯥꯏꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯃꯤꯌꯥꯝꯅꯁꯨ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯄ꯭ꯂꯥꯁꯇꯤꯛꯁꯤꯡ ꯈꯪꯅ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯔꯤ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯕꯣꯔꯗꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯤ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯑꯑꯣꯟꯕ ꯄꯨꯔꯛꯄꯗꯤ ꯋꯥꯅ ꯊꯣꯛꯂꯤ educationꯒꯤ institute ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯅꯤꯄꯨꯔꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯑꯗꯒꯤ ꯀꯣꯂꯦꯖꯀꯤ ꯃꯌꯥꯝꯗꯒꯤ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯆꯦ ꯃꯌꯥꯝꯁꯤꯡꯁꯤ ꯃꯩ ꯊꯥꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯅꯠꯇ꯭ꯔꯥ ꯃꯁꯤ ꯐꯖꯅ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯅ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕꯤꯔꯒ ꯏꯚꯟ IDPꯗ ꯂꯩꯕ ꯄꯔꯁꯟꯁꯤꯡ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯑꯗꯒꯤ ꯈꯨꯟꯒꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯑꯣꯏꯅ ꯄꯤꯕꯤꯔꯒ ꯄꯩꯁꯥꯁꯤ ꯈꯔ ꯍꯦꯟꯅ ꯃꯣꯏꯅ ꯒꯣꯔꯃꯦꯟꯅ ꯇꯤꯡꯕꯤꯔꯒꯗꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯦꯒ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯑꯣꯏꯍꯟꯕꯒꯤ ꯃꯍꯨꯠꯇ ꯆꯦꯒꯤ ꯕꯦꯒ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯄꯨꯅꯕꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗ꯭ꯔꯤ ꯉꯁꯥꯏ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤꯃꯈꯩ ꯔꯤꯁꯥꯏꯀꯜ ꯇꯧꯕ ꯉꯝꯃꯦ ꯉꯝꯗ꯭ꯔꯒꯅ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏ ꯐꯤꯒꯤ ꯈꯥꯎ ꯄꯨꯔꯒ ꯁꯤꯖꯤꯟꯅꯕ ꯃꯤ ꯍꯦꯕꯤꯠꯁꯦ ꯂꯩꯕ ꯉꯝꯃꯕ ꯑꯗꯨꯒ ꯄ꯭ꯂꯥꯁꯇꯤꯛ ꯁꯤꯖꯤꯟꯅꯗ꯭ꯔꯦꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯂꯩꯔꯝ ꯇꯥꯔꯗꯤ ꯄ꯭ꯂꯥꯁꯇꯤꯛꯇꯨꯅ ꯑꯃꯨꯛ ꯍꯟꯖꯤꯟ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯣꯏꯔꯒ ꯍꯟꯖꯤꯟ ꯁꯨꯝ ꯁꯤꯖꯤꯟꯅꯕ ꯑꯗꯨ ꯑꯅꯤꯔꯛ ꯊꯣꯛꯇ꯭ꯔꯦ ꯄ꯭ꯂꯥꯁꯇꯤꯛ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯍꯟꯕ ꯑꯃꯗꯤ ꯃꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯁꯤꯖꯤꯟꯅꯗꯅꯕ ꯍꯣꯠꯅꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯂꯥꯎꯊꯣꯛꯏꯕ ꯑꯩꯈꯣꯏ ꯁꯤꯡꯒꯜ ꯌꯨꯁ ꯄ꯭ꯂꯥꯁꯇꯤꯛ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇꯪ ꯁꯤꯖꯤꯟꯅꯔꯒ ꯍꯨꯟꯖꯕ ꯃꯈꯜꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯃꯈꯜ ꯈꯔ ꯈꯟꯗꯣꯛꯑꯒ ꯊꯝꯃꯤꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯄꯣ ꯒ꯭ꯂꯥꯁ ꯑꯗꯒꯤ ꯗꯤꯁꯄꯣ ꯁ꯭ꯄꯨꯟ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯂꯤꯊꯤꯟ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯄꯥꯕ ꯄꯣꯂꯤꯊꯤꯟ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯇ ꯀꯩꯗ ꯌꯥꯝ ꯇꯣꯏꯅ ꯐꯪꯉꯤꯕ ꯁꯤꯒꯨꯝꯕ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯗꯅꯕ ꯍꯣꯠꯅꯕ ꯑꯃ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤꯡꯁꯤꯅꯁꯨ ꯍꯥꯟꯅ ꯗꯤꯒ꯭ꯔꯦꯗꯦꯁꯟ ꯌꯥꯝ ꯊꯨꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯂꯤꯁꯤ ꯅꯤꯡꯊꯤꯅ ꯆꯠꯅꯍꯟꯕ ꯉꯝꯂꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁ ꯀꯌꯥ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯝꯄꯥꯛꯇ ꯂꯩꯔꯛꯇ ꯗ꯭ꯔꯦꯅꯦꯖꯇ ꯄꯨꯈ꯭ꯔꯤꯗ ꯑꯃꯗꯤ ꯄꯥꯠꯇ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁ ꯇꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ꯈꯔ ꯍꯟꯊꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯃꯨꯛꯇꯪ ꯁꯤꯖꯤꯟꯅꯔꯒ ꯍꯨꯟꯗꯣꯛꯄ ꯄ꯭ꯂꯥꯁꯇꯤꯛ ꯄꯨꯊꯣꯛꯄ ꯌꯣꯟꯕ ꯑꯃꯗꯤ ꯁꯤꯖꯤꯟꯅꯕ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯅꯣꯡꯃꯈꯛ ꯅꯤꯅꯤꯈꯛ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯥꯏꯕ ꯆꯠꯊꯕꯒꯤ ꯃꯍꯨꯠꯇ ꯆꯥꯡ ꯅꯥꯏꯅ ꯑꯁꯤꯒꯨꯝꯕ ꯕꯦꯟ ꯇꯧꯈ꯭ꯔꯕ ꯄ꯭ꯂꯥꯁꯇꯤꯛ ꯃꯈꯜꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯄ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯌꯣꯜꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯑꯃꯗꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ SKTV ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯄꯥꯎꯗꯝꯖꯔꯤꯕ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯐꯥꯜ